ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯕ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯆꯍꯤ 4 ꯍꯦꯟꯅ ꯁꯣꯛꯅꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯅ ꯍꯧꯅꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯄꯨꯊꯣꯛꯂꯝꯕ ꯔꯤꯐꯥꯏꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯥꯏꯈ꯭ꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥ ꯑꯗꯨ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ 40% ꯍꯟꯊꯗꯨꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯜꯐ ꯅꯦꯁꯟꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯃꯗ ꯂꯥꯛꯀꯗꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯏꯅꯔꯖꯤ ꯔꯤꯖꯥꯔꯚ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯃꯛꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯑꯁꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕꯜ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯔꯞꯁꯟ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯑꯃꯁꯨꯡ ꯒ꯭ꯂꯣꯕal shipping ꯔꯨꯠ ꯑꯁꯤꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯅ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯊꯤꯡꯖꯤꯟꯈꯤꯕ ꯀꯅꯥꯃꯠꯇ ꯆꯠꯄ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯋꯥꯔꯅꯤꯡ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯔꯥꯟꯅ ꯄꯤꯔꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯕꯨ ꯇꯥꯗꯕꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯔꯦꯗ ꯁꯤ ꯑꯁꯤꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯁꯨ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯔꯥꯟꯅ ꯐꯣꯝ ꯇꯧꯕ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯃꯇꯦꯡ ꯇꯧꯔꯤꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯥꯏꯅꯤꯁ ꯔꯦꯖꯤꯝ ꯑꯁꯤꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯗꯨꯅ ꯁꯦꯝꯈꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯨꯇꯤꯁꯀꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯌꯥꯌꯥ ꯁꯥꯔꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯃꯔꯨꯑꯣꯏꯅ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ, ꯑꯊꯤꯡꯕ ꯊꯝꯂꯦ, ꯃꯈꯥ ꯇꯥꯅ ꯄꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯥꯏꯋꯥꯏꯔꯛꯇꯨꯅ ꯁꯟꯗꯣꯔꯛꯄ ꯑꯦꯛꯁꯇꯦꯟꯁꯟ ꯑꯃꯈꯛꯇꯤ ꯑꯣꯏꯔꯤ꯫ ꯏꯔꯥꯟꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯣꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯍꯨꯇꯤꯁꯀꯤ ꯂꯨꯆꯤꯡꯕ ꯃꯤꯂꯤꯇꯔꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯃꯔꯨꯑꯣꯏꯅ ꯍꯨꯇꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯃꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯆꯠꯊꯍꯟꯕ ꯑꯦꯇꯦꯛꯅꯤ, ꯁꯥꯎꯗꯤꯅ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ 2022ꯗ ꯌꯥꯅꯈꯤꯕ ꯁꯤꯁꯐꯥꯌꯔ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯥꯏꯔꯦꯛꯂꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯔꯦꯗ ꯁꯤ ꯑꯁꯤꯗꯁꯨ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯏꯅꯔꯖꯤꯒꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯆꯠꯄ ꯌꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯀꯦꯠ ꯑꯃꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯀ꯭ꯔꯨꯗ ꯑꯣꯏꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯤꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯐꯥꯎꯗꯨꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯇꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯣꯏꯒꯦꯔꯥ ꯏꯁꯇꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ
Swiss Canal lon fauduna lakliba Red Sea gi oiba lambi asidagi Europe lomda pukigera natragana Africa romda pukigera masigi oiba lambi ene sizinaduna lakli maruina Strait of Hormus gi oiba lambi asida Saudi gi maikidigi makogi oiba crude oil sing asi pothok pusin tawduna lakibani adubu hauzik leiriba US amasung Iran gi oiba landform asina maram oiduna Iran na amuk US na amuk Strait of Hormus asi thingjinduna thamkibasina maram oiduna nakal asom gi oiba lambi asidi chatpa yadabadki yamna chawba crisis amakak Saudi gi oina leiribani masigumlaba matam asida makogi oina atopa means ama haiba taragadi Saudi gi oina leiriba East West pipeline asini Hairiba pipeline asidagi poraklaba matungda yanbugumba resida leiriba terminal asigi kuthangda load tawduna jahaz kaya amagi kuthangda puthok pusin tawribani adubu handakki oiba matang asidadi Houthis ki maikei gisu mafam asibu Saudi gi oina block tawsilakpa taragadi hanadagi hauna energy crisis leiriba malem asigi oina yamna chawna crude oil sing leitabagi oiba awaba leiringagi oiba matam asida Saudi Arabia hairiba crude oil yamna puthokpa Asia gi oina maru oiba country asidagi su thingjinkiba taragadi energy crisis asi yamna chawna hengalakadawri hauzik sonoriba landform asina maram oiduna Asia gi oina adumak crude oil na chingba resourcing asi puthok jaramba Iran hairiba country asisu US sanction dagi hauraga hanadagi hauna waduna leiriba asida sonoriba landform asina maram oiduna Shadow fleet na chingba kayasing asida puthok lamba atusu yakidre masida su nattana puthokpa ngamdabagi oiba fibam amada laisilakle maramdi handak US ki maikei chatharakliba attack asida C mine chingba sing asi sizinaduna Iran gi maru oiba port sing makogi oiba terminal kayama thugaibagi oiba video amasung photo evidence kayama hauzik US Handcom gi maikei gi release tawrakliba asini masina maram oiduna Iran hairiba country asidagi puthokliba energy sing asisu puthokpa yadabagi oiba lambi amada leiba nakal amaromda Russia amasung Ukraine gi oiba landform asina maram oiraga Russia gi maikei gi puthoklamba crude oil amasung refined oiraba crude oil gi product sing asisu hauzik yonba yaraktabagi oiba fibam ama leiringe asida Saudi dasu amuk Houthis ki maikei gi thingzilakpagi oiba fibam asini malem asigi maikei gi hauzik thengnaribasi hauzik leiriba fibam asida matam kharagi mamangda Nicolas Maduro lokthokraba matungda Venezuela gi oina leiriba crude oils asi malem asigi mafam kiya amada yonthorakpagi oiba fibam amadadi leiri adu Venezuela gi oina leiriba crude oil gi oiba quality asi adumak hanthaba madudasu nattana country adudagi puthorakliba asina Russia Saudi Iran na chingba mafam kiyasing asidagi puthorakliba asibu menkhatpa ngamgadra haibagi oiba wafam aduni hauzik USA ki maikei gi chatharakliba attack sing asina maram oiduna Iran hairiba country asigi energy infrastructure ayamba mang takle masida sunattana Strait of Hormus asidagi fawdoraktuna lakadoriba jahasing thingnabagi damakta US na naval blockade chathaduna leiri maram madun hauzik Iran hairiba country asigi oinadi aduki matik yamna chawna amang atasing thoktuna mangjabagi mangjabu khakta leirabanina landform asi handokpagi oiba maram adu udabana maram oiduna hauzik Iran gi maikei gi US ki ally oiriba maru oina energy sector asidasu yamna chawba contribution piriba Gulf nation sing asida target tawrukliba asi nongmagi hengalakadawri hauzik Iran gi maikei gi chatharakliba attack sing asida Jordan Kuwait amasung Bahrain singba mafam sing asida US ki military base sing asi hit tawre aduga ama ata khara thokle haibasi US official gi maikei gi malem asigi miya mangda accept tawba haurakle masida sunattana Iran gi maikei gi chatharakliba attack ta US landmi amagasu leihidabagi oiba report ama lakli hauzik Iraq da leiriba US ki oiba military base asida Iran gi maikei gi chatharakliba attack aduda pokhaidana leihauba US ki maikei gi kapthakraba drone adubu thugainabagi damakta dismantle tawnabagi damakta changsiluba matamda US landmi ama pokhairakpadagi sikhiba amasu maka changminariba mi aduna tamthina sokpagi oiba report asi US official singi maikei gi fongdorakibani